Rong Laubida Tokiba Tamtiraba terrorist ki thawongda piklibi angang ani hatkiba amadi mijam ahumbuna CRPF na nongmai kapada laikidabagi thawdokta chenariba mara leibasing laingakna puthoktuna miyam khangna sairakpiu haina ngarangdagi yaripok tampha kaithelda chara henbagi khongjang changsilakhibi imasing ngasi polisna Loukhatkibaga loinana imasingna khongjang changsilamba mafamsu polisna Sidokhre pawasina ngarangdagi hauna yaripok tampha kaithel potfam phambi lukki president Laikhuram Lairentombi amasung member Kongrairat Pam Ongbi Thambal Tombi Anina Chara Henbagi Khongjang Changsilakibani Adubu Makoi Ani ngasi ayuk polisna Chara Henfamdagi Loukhatkhre ngarangdagi Chara Henba Hokhibi Ima Anibu polisna Loukhatkhra matung Yairipok Tampha Kaitel Popam Phambi Lukki member Mutum Ibecha amasung Mathura Basi Mayum Premilana ngasi ayuktagi makatana Chara Henbagi Khongjang Changsinki Makoi anisu ngasi nungthil pung mga makhairum tarakpada Yaripok Police Station ki Osina Luchingba tim ama laktuna Loukhatkibaga loinana Community Health Center CSC Yaripokta thamkibaga loinana ima singna makatana Chara Henbagi Khongjang Changsindana bahaiduna Chara Henbagi Khongjang Changsillamliba mafam adusu Police na Sidokhre Mado, kakhat kum dan nungai ta bane. Pi ma nan thang pi ma khong nungai ne ko jalu raga tu ya da bi to wo. Ai ta khong jan bagi ya. Si bagi ai ko bari phone sama ko Stop